Manipur News Channel mayambu taram uksari lina ngasi maru pau picturi ahanbada Imphal Silchar lambi asi nupi drug smuggler singi anoba drug lalonbagi lambi ama oirakli police Jiribam Phawrgi Imphal amasung Assamgi Silchar samnahliba National Highway number 37 Imphal Jiribam lambi asi Manipur amasung Myanmar border da operate tawba nupi drug smuggler singi anoba drug lalonbagi lambi ama oirakle haina police ki official amana phongtorakli Manipur state nong drug smuggling tawbagi khongthang ase drug smuggling chauna tawbasingna nupising maruina Muslim community gi nupising sinaduna National Highway number 37 Imphal Jiribam lambi asida aina yadaba polam sing puthok pusin tohonbagi thabak asi hoji yamna toisilakle hairi officer sina makha tana phongtorakbada sahi anirom asida Kangpokpi district ta Manipur da tholiba irang asigi saru ama oina Kuki community na National Highway number 2 Imphal Dimapur lambi asi chathok chasin tawbada athing masing lekhibadagi National Highway number 37 Imphal Jiribam lambi asi aina yada polam sing puthok pusin tawbagi lambi ama oirakpana law enforcement singna mikup nahum singna leba mathau tarakle hairi Imphal Jiribam lambi asi nupi drug smuggling tawbasingi anoba lambi ama oire haina khanglakibasi ikuidana Singjamai police station gi team amana Sagolbangi Wahengbam lekai leba Jiribam Silchar parking dagi narcotic drugs heroin powder konana maitei pangal ani dagi phaba ngamkibadagi khangba ngamlakhibani hairi police na hai ngarang Wahengbam lekai da leba Jiribam Silchar bus parking da mayang Imphal Rengun Jangbi dagi Bebicha sahi kontra amasung tolai pabam sani sahi kunmanga na sapon cap kunmanga da haptuna puramba heroin powder sing phaba ngamki hairi Haiba heroin powder adu sawana gram song homuk lumi hairi makhoi ani tata somo tongduna Silchar tamna drug sing adu smuggle tawnaba honarambani hairi police ki pauna hai Singjamai police na intelligence na pirakpa report amagi matung ina police station asigi sub inspector KSH Seitajina Lusingba team amana Sagolbam Wahengbam lekaida leiba Jiribam Silchar parking da ayuk pung 3 lom tarakpa matamda Silchar tamna jakadaba passenger tata somo ama check tawbada Haiba Muslim nupi ani asina heroin powder sing adu sapon cap ta haptuna purambani hairi heroin konana paraba maitei pangal nupi ani adu aingi oiba thabak lokhotna bagidamak Imphal police station sinakre hairi makha taba update konsa khulda Kuki singna chathagiba crime sing adugi achumba phangdri phawba naga singna tumina yengduna leiroi naga loop sing tha asigi hokiba mangada lemakong army Cantonment manak nakna leiriba konsa khulda leilon khuldagi masing yamlaba miyoisingna landarakpa amadi tha asimaki hokiba tang ahumda Kanjamga khulda Balpamung khuldagi volunteer singna yum kaya mai thadokibagi thowongbu United Naga Council ansam amadi NWU hariba nagagi lupsing asina kanba moongda yaningdaba phongtorakli ngati UNC gi president NJ Lorho Ansamgi President TS Atangsang Maring amasung NWU gi President CS Priscilla Thiyungmaina punna khuyekpidan thadorakpa UNC gi serol amada haribadi konsa khulgi chief amasung chairman yauna khunja kaya tamthina phudana zatharkiba thawong adu yamna tamthiba crime amani thawong adumak nagagi lupsing hakchina lawi public curfew thamaga loyana security force ki mamangda kanglup amagi miyoisingna ka henba thabaksing tatharakpa adu government authority gi mathakta wahang kaya lakloidabagi maram leite hairi amaromda Kanjanga khulda yung kaya mai thakiba asisu yamna tamtiba thawngni adubu thodoksing asida Kuki zo intellectual council na aranba semdok sadok wafamsing phongtorakliba asi angakpani thawngsing asi hanna se langduna zatharakpani asigumba crime toribasing asigi asumba phangri phawba naga singna tumina yengduna leiroi hairi makha taba update ta malengi miyam pumbana black law ni hairiba apaspa asi Manipur dagi punglo lokthokadabani mahiroi lu ingso lising sama panmapur dagi ngasi phawba malengi miyam pumbana black law ni hainariba Armed Forces Special Power Act apaspa 1958 asi Manipur pumbu dagi lokthokadabani haina apunba mahiroi lu taruna thadorakpa serol amana phongtorakli MSF Desam KSA Suk AIMS amadi mahiroi lu amagi president singna khuyek pidana thadorakpa serol amana hai disturb area ni haina lathokraba mafamda miyamgi ihau namthanabidamakta India gi parliament semkatchaba lanmi singda warrant issue tawdana miyoi amabu hekta phaba punba phuba kappa hatpa o naiba amadi thiba humbagi ahenba thongna piba ek ama oiriba apaspa 19
1958 ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯊꯝꯖꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯄꯨ ꯅꯝꯊꯔꯤꯕ ꯑꯦꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯅꯍꯟꯗꯨꯅ ꯂꯥꯛꯄ ꯈꯛ ꯅꯠꯇꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯣꯛ 2023 ꯅꯕꯦꯝꯕꯔꯒꯤ ꯆꯩꯆꯠ 14 ꯅꯨꯃꯤꯠꯇ ꯆꯩꯔꯣꯜ ꯊꯣꯛꯇꯨꯅ ꯑꯄꯁꯄꯥ 1958 ꯆꯠꯅꯗꯅ ꯂꯩꯔꯛꯈꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 18 ꯑꯁꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯁꯦꯛꯃꯥꯏ, ꯂꯝꯁꯥꯡ, ꯂꯝꯂꯥꯏ, ꯖꯤꯔꯤꯕꯥꯝ, ꯂꯩꯃꯈꯣꯡ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6 ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯄꯁꯄꯥ ꯊꯝꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯆꯩꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯪ ꯁꯣꯛ 1993ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯇ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯦꯛ ꯑꯁꯤ ꯂꯧꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨꯝꯖꯥ ꯁꯣꯛ 2022ꯒꯤ ꯑꯦꯄ꯭ꯔꯤꯜ ꯑꯃꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 4ꯗꯒꯤ ꯑꯦꯛ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 15ꯗꯒꯤ ꯑꯄꯁꯄꯥ ꯂꯧꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯗꯤꯜꯂꯤꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯔꯨꯝꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯖꯟꯃꯤꯟꯊꯥꯡ ꯂꯨꯀꯦꯟ ꯍꯥꯎꯀꯤꯞꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯤꯡꯖꯥꯡꯅꯦꯟ ꯂꯨꯀꯦꯟ ꯍꯥꯎꯀꯤꯞ ꯃꯨꯅꯤꯔꯀꯥ ꯀ꯭ꯔꯥꯟꯇꯤ ꯆꯣꯛ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯂꯤꯆꯩꯅ ꯀꯟꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯄꯥꯎꯗꯤ ꯇꯥꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯄꯥꯟꯗꯥ ꯖꯨꯟꯇꯥ ꯑꯃꯗꯤ ꯃꯩꯇꯩ ꯌꯥꯑꯣꯜ ꯂꯥꯟꯃꯤ ꯑꯄꯨꯟꯕꯒ ꯈꯨꯠ ꯊꯣꯛꯅꯕꯗ KNABꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ꯫ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ MI-21ꯒꯤ ꯅꯣꯡꯃꯩ ꯑꯃ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫